misunderstanding community masen gi marak sat khigatra haibaduni honorable CM da yam kanna pakal hoba athuba matam da khoi meeting ama kauraga miyam chap manana bhat tamina bagi wakhal lol lamdu su tawbiyu haina khoi ngasi maki honorable chairman handaki oibiri bai khoi gi wayan tas khan da soi khoi na request ama tawjeki Waqf board ka mari laina ba mayam gi horai bairang asika mari laina na honorable CM da khoi na unaba sangjarui mahangna toi thokpa yaba tawba yaba mongda mayam shanti oina lakna bagi lamak tawgani honagani haiba wafam phongdoraki masigi damak tai khoina miyam da nungai ba pawdel lamakang pijat khoi gi coordinating committee for protection of Waqf properties Manipur samna khoi gi 𝗖𝗖𝗣𝗵𝗶𝗯 na hanadagi ngasi dagi he khoi gi handaki Waqf gi Nepal suba Manipur gi state ki Waqf board ki constitute hek tawrakiba numitu dagi khoi na hairiba issue sigi address tawna bagi damak tai khoi nganna honorable CM gi kuthang dai khoi unanaba yam nganna khoi gi resolution amagi through dagi tawbani adubo unfortunately ngasi se khoi gi chairman oibiba uncle AR khoi gi retired IS AR Rahman AR Khan masa se masagi masangam dabana maram oiraga masi yaw bangamdre ani subana khoi na hojing Manipur da oirakliba issue maruaina Waqf gi khoi gi non muslim include tawrpasi gi matang da yam kupna khanna naina bagi khudong chaba do ngasi honorable CM na khoi gi mahaki bangloda bibi rakpagi damakta madugi damakta so ahan bada thagat phongdok chari ani subada khoi na hairiba praja singna tasengna na hauji Manipur gi kasin koya da maruaina mitai pangal na tam phom singda leira khulakta rally chalakpa masigumba mayam singi sentiment honorable CM da hanadagi henna mangonda pau mayam sigi sentiment do hena khangna leibirami masigi damakta su khoi na madugi nungaiba madi thagatpa adum bagi wakhalon su lei mangonda yam positive oina khoi gi honorable da yam positive oina masigi hauri ba irang ase hauri ba tauri ba mong se Manipur gi tongan ba irang mayam ma leibani na masigi mathaktu da tongan ba misunderstanding community masen gi marak sat khigatra haibaduni honorable CM da yam kanna pakal hoba amadi khoi 𝗖𝗖𝗣𝗵𝗶𝗯 UMPC Manipur amadi ngasi gi lakpiri ba organization mayam gi represent tawra lakpiri ba mayam singsina su thamba wafam se aduna maruina khoi na gyan tana matam khijik tang masigi tawba yaba legal gi oiba masigi ek sigi maramda non muslim se masi karmaina lawthok sige masigi si kamaina tawbano haibana singba mayam singdoi khoi phajana khoi gi 𝗖𝗖𝗣𝗵𝗶𝗯 gi maigai dagi khoi gi hanagi Supreme Court khoi na thajakhiba verdict tongan ba leiriba che chang mayam singdu su puthoga ahlaman sing mayam khoi kupna khanna nei nakhi haiba wafam do khoi leibak miyam da thamjari maramaduna aroi bada khoi gi site gi 𝗖𝗖𝗣𝗵𝗶𝗯 gi maikai dagi thamiba wafam si hauji khoi da khara thajaba yaba wafam khoi da masigi si athuba matamda khoi gi Waqf board Manipur na su Manipur da haujik tawriba irang asigi chapchaba masigi si laksinna bagi damakta athuba matamda khoi meeting ama kauraga miyam chap manana bhat tamina bagi wakhal lol lamdu su tawbiyu haina khoi ngasi maki honorable chairman handaki oibiri bai khoi gi wayan tas khan da soi khoi na request ama tawjeki aduga mayam sing se tawra kan da afaba yamna shanti leiba aduga lakadori bai khoi gi Nipan suba Waqf board Manipur gi asigumba Waqf gi board asina yamna tangdu leitaba Manipur ama yamna chawkhat pa Waqf board ama oihenna bagi lambi do khoi mayam pun hotna minarasi haiba wakhal lon duga loina na khoi ngasi honorable CM gi meeting do maina tension je khoi na haiba yaba khudakta khoi ngasi gi lilongi khoi rally do khoi yauna bagi damakta LUC da sin badu yauna bagi damakta khoi gi president UMPC gi amadi khoi tongan ba mayam sing changsin jabani adubo honorable CM gi khudaki oiba khoi ngasi cabinet ki meeting hauji khoi gi heng matung da leiba madu soi khoi khanna ba yaba sing khanna gi haiba wafam sing lakpana maram oiraga khudakta oibana mayam sing haiba yaba phone da phauna ba anak padara pada leiba mayam sing khudakta khoi haiba ngamkhidaba sing su waro laudana ba amadi Manipur da yamna maru oiba issue amani haina khoi mitai pangal gi oiriba mong sing se masi shanti oina loisanana bagi athubada honorable CM na yam kanna hotna bi khre haiba wafam do masigi si matang swaida admaina khoi thamjage